COVID negative Oibi Mamana positive Oiba Angang Pokle. COVID negative Oiba Mama Amana Pokpa Angang Ama Kudakta test tawbada laina ase positive oiramle. Masagi chahi kunga taruk suraba mama adu me kunga marida Benaras Hindu University ge SSL Hospital da admit tawdringai ge mamangda tawkiba test COVID negative oike. Mahak me kunga manga da angang nupi ama pokhe. Hek pokpaga test tawbada angang adu coronavirus positive oike. Mamana COVID negative oiraga pokpada ngari bangang duna COVID positive oibaduda imungi miyoy sing amasung doctor sing ngaknakhi SSL Hospital ge Medical Superintendent KK Gupta ge matungin na madu yamna tangna thokpa natraga abnormal oiba thokdok natte RT-PCR gi test ke sensitivity asi chada humudraga mangane nupi adugi sample adu sensitivity asigi wangmada lairamba yai aduna nupi adugi COVID-19 test amuk hanna tawba mathau tai Angang amade mama animag phibam phana leide expert na tabasingna vaccine kaptanaba miyam da lana uhalibase thajagano karam syam langthabal kendra gi hanagi minister MLA karam syam na haikhre covid laina ngakthungnaba vaccine kapna riba sida vaccine gi maramda khangdaba expert na tabasingna miyam da lana uhalibasing thajarunu vaccine miyoibagi punsi kannabane wafam asi ngasi langthabal kendra gi vaccine kapa hogdokpagi thoramda MLA na phongdokhibane Mahak na makha taraduna Manipur State ki hausi COVID-19 ge laina laisad misi mina ase yamna khudong thiba phiba madu yaurabane miyamna COVID laina laisad nahaloi hairabade aikhoi isada leire hauzik miyamna vaccine kapliba ase miyoi bagi punsi kannabane masida thajaba thamse COVID laina laisad thingnana bahonabada achauba thodang loriba doctor nurse paramedical staff singna daita yauna tawriba thabak sing miyamna su thagatsi hairaduna langthabal kendra gi oina Standard Robert School da home isolation asi da lariba singda ayuki numidangi chana thangnaba pibadasu achauba thodang lowri miyamna vaccine kaphaudaba awat apa laibada haibira u mateng pangnaba lairi haikhe CVI officer saramba nupa ama Churasanpur police na ngasi fare Central Bureau of Investigation CVI gi officer saba miyoyama COVID-19 Village Task Force Pearson Moon Churasanpur gi thomi singna ngarang numidang pung 3 ka minute kunthra rom taba matamda phare haire faraba miyo yadugi maming thangboi shahi kunthra ga nipan apokpa chauthang haukip kawe Churasanpur district gamnom jang village tagi ni haire press na phangba pawgi matungi nade faraba miyo ase masabo CVI gi additional SP investigation saduna lairambane mahaki mawong matawaduda singnaduna COVID-19 village task force na Pearson Munda phajinduna thamlambane Mangondagi CVI officer ni haibagi asabagi service I card amasu phanglei pharba miyoy ase ngarang numidang Churasanpur police ta khusin nakhre police na miyoy ase gi mathakta case ama lakhotuna makhata na thijinba haukhre haire lainga ki maike dagi Imphal West district ta home isolation toriba singbu yangsingadaba doctor singge maming amade chagadaba hidak sing khangalakle Imphal West district ki manungda leiba COVID-19 laisad asina nabadagi masa gi mayumda home isolation tawduna leriba miyoy sing ana layengga mari lainana yangsingadaba Dr. Singgi maming Deputy Commissioner Imphal West ke maikai dagi lauthoroktuna miyamda khangalakle Deputy Commissioner Imphal West ki thopuri pati H Kiran Kumar gi maikai dagi Imphal West district ki manungda home isolation tawriba miyoy singge ana layengi thabak tawnana ba Dr. Singni haina khangalakli bade thangmaiban kendrada langhu New Brown anal phone number 84100188843 Uripo Kendra gina Dr. F. Bradley Lalgerian phone number 7628801001 Sagolban Kendra gina Dr. Zeon Eprem phone number 9471247574 Kaisamthong Kendra gina Dr. Rolia Devi phone number 8119055722 Singjamay amade ya school kendra gina Dr. Bindiya amade Dr. Priscilla phone number 9366219141 Sekmai kendra gina Dr. Aven Liu phone number 700552582 Lamsang kendra gina Dr. Zaujilan Lung Kamay phone number 9862820090 Konthokjam kendra gina Dr. Hari Kishan Singh phone number 8999758140 Pasoi kendra gina Dr. Pukhrambam Anjana phone number 9774632
834 Nauria Pakhang Lakpa Kendra gina Dr. Gurumayum Narendra phone number 700-540-4861 Langthawal Kendra gina Dr. Tawan Kuma phone number 8132-064972 Mayang Imphal amadi Wangoi Kendra gina Dr. Longzam Vidya Devi phone number 8073-864490 Home isolation tawduna leriba inmate singna chagadaba hidaksu khangalakle hidak sing asi COVID-19 positive oiba mi singna chabada haksang thuna phaganaba amadi COVID laina dagi thuna phaganaba honabada kanaba yamna pi haina su khangalakle hidak sing adudi oral vitamin C 500 mg hidak asi nungtigi nongmuda guli ani ayukta ama numidang waida ama chagadabane ani subada oral vitamin D 360 k SRD3 hidak asi chayol amada amuktang sayol nipan sagadabane ahum subada oral zinc acetate 50 mg zirconia 50 dt hidak asi nongmada amuktang numit tarani chagadabane mari subada ivermectin 12 mg hidak asi nongmada amuktang numit mangani chagadabani haina su khangalagle Manipur COVID-19 positive hengalakpagi achauba maramsing coordinating body khuraina lengakta khudombi thinduna taklagle Manipur COVID-19 laichat hengalakliba se lengaki thoksil thorang kayada yamna chauna asoiba leibadagini lengaki asoiba thoksil sing ase athuba matamda sumthok hogdrabade Manipur miyam COVID laichat na positive oibagi chang nongmagi hengalakani haina coordinating body khuraina thamlakpaga loina na Manipur COVID-19 hengalakpagi achauba maram sing adu lengaki mafamda khudombi thinduna mayek sengna taklakle hiram asiga mari leinana ngase coordinating body khuraige Coordinator Oiba Saikhom Roshan Mitaina Press ta Thadorokpa Serolamana Manipur COVID-19 hengalakpa achauba maram sing adu laingaki mafamda mayek sengna khangalakliwade ahanbada niyam amagi makhada home isolation tawdaba RAT test nataba RT-PCR test na khara sengba result uli haina COVID-19 gi test ayama tawrabasu result ti numit marini mangani leiraga pibana maram oibana COVID-19 positive oiba miyoi amana atopata sandokpagi achauba maram amasu oihalle Loina positive oidaba miyoi adu masa hena soksilaba matungda result thengna piba asini ahum suba maramni hairibade ahanba COVID-19 webta COVID positive oidaba de hospital da pukhanaba target tawe sevari su darkar oide doctor nurse na ayamba yengbe adubu handakti yumgi miyoi ama sevari oina tangai fadana hospital da lehenba ase imung manungda COVID positive oiba masing khangen hengalakpagi chang yamna wangi haire Mari suba maramna handakte institutional quarantine gi mahutta home isolation na ayamba mahut sinbana niyam amagi makhada tawgadaba adusu sungtaw tawdana loinana authority na ningthina guideline pidabana masa masagi hainajabi niyomda tawbana COVID positive oiraba misaktu aroiba matamda hospital da puraklaga layengbagi thabak sathai aduga manga suba maramni hairibade COVID-19 test tawphamda nongmada test tawba lakpa miyoi loinana hol amada question lahenba sinasu COVID na naraba na basing yauram labade atopa nadaba miyoi singda launa bagi chang yamna wangi haire amaromda vaccine kapagi niti niyom amata manade politicalize oiba mawongda authority na miyamda uhan bagi thabak sathai sahi taraga nipandagi nifuga mari fawbada laiba miyoi vaccine kapse hanana register tawraba matungda kapkadabani haijarabasu registration tawdana khudakta kapi handaki second webta authority gi achauba ahoba laibadagi imung anigi miyoi positive oiba yaubada state kala academy da miyoi taraga nithoi me kunga marida test tawkhibagi result numit mangani suba me kunga nipanda test ki result complaint hanjin tawraba matungda pirakhe maram asina COVID-19 positive oiba mi nongmagi hengalakpa masana tabani haire cherol asina makha taribade CMO Imphal East ta COVID test result pibi naba numit marini mangani changna miyamna haijabada Jenims ta hayu haina inthorakhe aduga Jenims ke medical superintendent da hanglubadasu state kala academy da sample laukibade aikhoiga mari lainade hairakhe asumna test result thengna pibana COVID-19 positive oiba lamdam asida hengalakpa maram amane asumna authority gi asoiba mayam asina COVID-19 lamdam asige chamjaraba citizen singna paktaknana laisat asidagi kanba ngamdana awafamda tahangadore maram aduna test tawba amasung result piba laingaki midyang athubada changhoudrabade tungda lamdam asida mi sibagi chang yamna hengalak hainingai leite haire aroibada coordinating body khuraina thamlagliba wafamde complaint tawpham khangdaba mayam amasu leiri haibase authority na khangbiba phai haire